Science and Religion Manipur gi sinena miyamda paujin santuk chariba dharma karma amasung bigyan gi matang asi khana nabai damakta ngasidi topic asi rupi obisingi punsigi ahum suba episode ni haiba episode asida lengjindana khana nabai damakta lebire oja mengobi amadi oja sunita akoini writer club na board gi lifetime member ngaktani aduga akoina agi channel asida yam thawai yamna khanabat na bai damakta lengjindana lebi begi damakta oja ni bu ahmukta da thagasari khata pada yamna mamutana pajamiyamna kitang tabi dana khanda biragadi mayamda khaistang do orsu kana ba phangba yae na khalaga masigi topic asi tanthok chabani sunita na kari khana sigi habadu matang sida mutang thambina ba phanita moi hajage kogi hujiki matam sida yamna toina thokan ba aduga akoi mewe ba khunai na di yamna thohan da ba asiguma thawdo matang hairaga di akogi mau mang ki ba haiba thawdo asini hajani da mo ana mause akogi luhongba kuitiba oi ba su yai aduga luhonga macha masu yawba mau oi ba su yai tawbada di maha do yunna sagai amagi yum lepuragi haina yunna sagai do thamoi singna phongtana magi sadana da sandotana sagai adugi maira oiba yaba sadana da puthokjagi haina lakjaba oitarga su mana kari karamba awa ana thingnabadagi hariba mawmawgi thawdo ase yam toina akhoi iramdam asida thokla ibano haibasigi matangda tamogi oiba akhoi mari chumba mot khara pibina bagida mutta hajari okay thank you Sunita masi yam bas hoigre khana nei nabada yamna kupna khana bayai adubu samlamna yamda pajarabada maktada nupi oi bisingna punsi super leminaru gadabani akhigi sahi li sang sitna sahi kyamuk angang mibi sadanoga santoga makoi singbo siamdana mo chanana ibungduda leiraga awana kya pumina khanda angang sing siambaga loinana punsi du siliba ba haibe tare lebinana ba asamaga loinana yum palabani longa bani long bai simaktabu ayama matamda masagi dharma karma gi niti niyom matungina maina sakhi oidana mayamna sakhi oidana adiga bamona sonba jadu mantra na singma mayam to ganda matuna sakhi oidana longi bani adubu kayumba condition khadagi nupa adu manaka lebe nupi do mangre haidana khabar da hapasu thingnare adigi radio tv da authokpasu thingnare adu masi matang sida kumna tiga sabda sumaina leme aikogi nupi su mini mako ahamokta daina panjara doiba topic se ko sigi ahamako si nupi su mini akoisu nupa gumna apamba mi hoba aram khawba si phawai nupa aduna yu ngawdana nupi duga njimai lemi nadraba nupi dugi chathak haibadi magi kagi sexual gi oiba urge du satisfy oi hanba ngamdraba nupi singsu koina lesela kadi wakhansi nupa singna santran torga dumaina sum bangsudana leigragadi wakhalam khalebe akoi jminina atopa kana ba maga muk lemina ning bagi intention namasu laktabnati adugi bathakta muksu leikai dugi natragana imungduta thawak suba yawba mina natraga leikai du thawak suba mi amna maudu ai nupaga adana mo chanadre adana tinadana leminadre khangagadi kai hobbiba kai hobudana maru wargada konadan lupiduna wakhansi atop nupa du lega khar pharadana na khale masi macha legere leiroira magi ahuma wakhansi lakodagi nupa du loinana chele hanagi mapurabidi hudomaga masi malere nigi sini nupi sita khar laiba imungdagi hawpa oidana mana leiriba imungduna sanung jaju khar paiba nataga lantom yam karam chawpa awngda yam karam chawpa mi oidana kaimda poroktre haidana nupi do mawdo
ꯑꯗꯨꯅ ꯀꯔꯤꯝꯇ ꯄꯣꯛꯇ꯭ꯔꯒꯗꯤ ꯌꯥꯝ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯁꯤ ꯃꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤꯗ ꯌꯦꯡꯉꯛꯏ ꯂꯟ ꯊꯨꯝꯗ ꯌꯦꯡꯉꯛꯏ ꯃꯥꯒꯤ ꯑꯋꯣꯡ ꯑꯋꯣꯟꯗꯨꯗ ꯌꯦꯡꯉꯛꯏ ꯁꯅꯥ ꯂꯨꯄꯥ ꯂꯤꯛ ꯀꯣꯟ ꯀꯔꯤꯝꯇ ꯌꯥꯎꯗꯅ ꯐꯅꯦꯛ ꯑꯃ ꯐꯤ ꯑꯃ ꯏꯜꯂꯒ ꯂꯥꯛꯑꯒꯗꯤ ꯃꯗꯨ ꯌꯥꯝ ꯂꯥꯏꯔꯁꯨ ꯆꯠꯅꯕꯤ ꯑꯣꯏꯅ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯇꯨꯅ ꯎꯔꯒ ꯍꯟꯅ ꯌꯦꯡꯅꯤꯡꯗꯦ ꯑꯗꯨꯒ ꯏꯃꯨꯡꯗꯨ ꯉꯁꯥꯏꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯤ ꯑꯁꯤꯃꯛꯇꯕꯨ ꯁꯃꯥꯖꯒꯤ ꯃꯃꯥꯡꯗ ꯏꯖꯠ ꯂꯩꯅꯤꯡꯕ ꯁꯃꯥꯖꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯧꯁꯦ ꯊꯕꯛ ꯇꯧꯕꯤꯅꯤ ꯑꯩꯒꯤ ꯃꯧꯁꯦ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯁꯅꯥ ꯂꯨꯄꯥ ꯂꯤꯛ ꯀꯣꯟ ꯇꯃꯥꯟꯗ ꯎꯠꯂꯛꯏ ꯑꯋꯣꯡ ꯑꯋꯣꯟꯁꯦ ꯀꯥꯏꯅ ꯃꯌꯥꯝꯅ ꯁꯣ ꯇꯧꯅꯤꯡꯕ ꯑꯃꯅꯦꯕꯀꯣ ꯑꯗꯨꯕꯨ ꯑꯃꯠꯇ ꯂꯩꯇꯗꯅ ꯉꯁꯥꯏꯒꯤ ꯀꯔꯤꯝꯇ ꯍꯦꯛ ꯌꯥꯎꯗ ꯈꯥꯂꯤꯗ ꯂꯥꯛꯄꯁꯦ ꯃꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯏꯀꯥꯏ ꯁꯪꯒꯣꯏ ꯍꯥꯡꯕ ꯍꯥꯏꯗꯣ ꯑꯣꯏ ꯑꯗꯨꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯅꯩꯕ ꯑꯣꯠꯄꯁꯦ ꯍꯧꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯅꯨꯄꯥꯗꯨꯅꯁꯨ ꯈꯔ ꯚꯥꯞ ꯇꯥꯕꯤꯗꯅ ꯅꯨꯄꯤꯗꯨ ꯃꯥꯅ ꯇꯣꯜꯂ ꯇꯥꯔꯕꯅꯤ ꯈꯟꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯗꯅ ꯃꯃꯥ ꯃꯄꯥꯗꯨꯗ ꯃꯥꯅ ꯐꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯤꯗꯅ ꯚꯥꯞ ꯇꯥꯍꯟꯕꯤꯕ ꯉꯝꯃꯒꯗꯤ ꯐꯕ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯅꯨꯄꯥ ꯑꯁꯤꯁꯨ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯌꯥꯝ ꯇꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯖꯤꯟꯕꯗ ꯃꯃꯥ ꯃꯄꯥꯗꯨꯅ ꯃꯣꯏꯅ ꯍꯥꯏꯕ ꯂꯧꯗ꯭ꯔꯕꯗ ꯑꯇꯣꯞꯄ ꯃꯤ ꯅꯦꯛꯅꯦꯒ ꯃꯆꯥꯅꯨꯄꯥꯗꯨꯗ ꯍꯥꯏꯖꯤꯜꯍꯟꯕꯁꯦ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯍꯜꯂꯒ ꯀꯣꯟꯅꯪꯗ ꯇꯣꯏꯅ ꯍꯥꯏꯖꯤꯜꯂꯛꯑꯒꯗꯤ ꯃꯤꯁꯦ ꯋꯥꯈꯜ ꯍꯣꯡꯉꯦꯕ ꯑꯗꯨ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯗꯨ ꯅꯨꯡꯁꯤꯔꯝꯕ ꯂꯨꯅ ꯇꯧꯅꯤꯡꯉꯝꯕꯒꯗꯣ ꯍꯥꯏꯖꯤꯟꯕꯅ ꯀꯜꯂꯛꯑꯒꯗꯤ ꯍꯦꯛꯇ ꯍꯣꯡꯉꯛꯑꯦꯕ ꯋꯥꯈꯜꯁꯦ ꯑꯗꯨꯅ ꯀꯣꯟꯅꯪꯗ ꯏꯃꯨꯡꯗꯨꯗ ꯅꯨꯄꯤꯗꯨ ꯃꯊꯟꯇ ꯅꯥꯏꯇꯣꯝ ꯇꯥꯏꯑꯦ ꯅꯥꯏꯇꯣꯝ ꯇꯥꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥꯁꯤ ꯏꯀꯣꯟ ꯀꯣꯟꯕꯗ ꯁꯤꯔ ꯆꯪ ꯀꯔꯤ ꯇꯧꯁꯤꯒꯦꯅ ꯈꯜꯂꯦꯕ ꯌꯥꯝ ꯑꯆꯨꯝꯕ ꯑꯃꯅꯤ ꯇꯥꯃꯣ ꯑꯗꯨꯅ ꯁꯤꯕꯒꯤ ꯃꯇꯥꯡꯐꯥꯎ ꯌꯧꯁꯤꯜꯂꯕꯅꯤ ꯏꯖꯠꯀꯤ ꯋꯥꯐꯝ ꯑꯗꯒꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯄꯥꯝꯗ ꯍꯜꯂꯦ ꯂꯩꯇ ꯂꯥꯏꯔ ꯁꯣꯝꯗ ꯐꯪꯉꯦ ꯀꯅꯥꯝꯇꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯆꯥꯟꯅ ꯂꯨꯅ ꯇꯧꯕꯤꯗꯕ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯕ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯌꯥꯝ ꯁꯣꯟꯊꯔꯛꯄ ꯗꯤꯄ꯭ꯔꯦꯁꯟ ꯀꯧꯕ ꯑꯅꯥꯕ ꯑꯃ ꯂꯥꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥꯁꯤ ꯋꯥꯈꯜꯁꯤ ꯆꯨꯝꯅ ꯈꯟꯕ ꯉꯝꯃꯛꯇ꯭ꯔꯦꯕ ꯁꯤꯔꯁꯦ ꯍꯥꯏꯕ ꯈꯜꯂꯦ ꯑꯗꯨꯅ ꯁꯤꯕ ꯆꯪꯕ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯗꯨ ꯊꯥꯗꯣꯛ ꯆꯠꯈꯤꯕ ꯑꯗꯨꯅ ꯃꯁꯤꯅ ꯌꯨꯝꯗꯨꯗꯩ ꯃꯧ ꯃꯥꯡꯈ꯭ꯔꯦꯅ ꯈꯕꯔꯗ ꯍꯥꯞꯄꯛꯑꯅꯤ ꯑꯗꯨ ꯀꯔꯤ ꯍꯥꯞꯄꯛꯏꯅꯣ ꯍꯥꯏꯕꯗ ꯌꯨꯝꯗꯨꯗꯒꯤ ꯃꯥꯁꯦ ꯁꯤꯅ ꯇꯧꯔꯒ ꯆꯠꯈ꯭ꯔꯦ ꯀ ꯍꯥꯏꯕꯁꯤ ꯎꯠꯅꯤꯡꯗꯗꯅ ꯅꯨꯄꯤꯗꯨꯗ ꯃꯔꯥꯟ ꯁꯤꯅꯕ ꯃꯧ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯕꯔꯗ ꯍꯥꯞꯇꯣꯛꯑ ꯃꯣꯏꯗ ꯃꯔꯥꯟ ꯀꯣꯛꯅꯕ ꯃꯣꯏꯗ ꯃꯔꯥꯟ ꯂꯩꯇꯦꯁꯤ ꯎꯠꯅꯅꯕ ꯍꯥꯞꯇꯣꯔꯛꯄ ꯁꯨꯝꯕ ꯑꯃ ꯊꯦꯡꯅꯩꯀꯣ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯅꯨꯄꯥꯁꯤ ꯌꯥꯝ ꯉꯥꯎꯁꯟꯅꯗꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯔꯛꯑꯕ ꯌꯨ ꯊꯛꯇꯅ ꯈꯣꯠꯇꯅ ꯌꯨꯝꯗꯒ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏ ꯆꯪꯉꯛꯇ꯭ꯔꯕ ꯑꯇꯣꯞꯄ ꯃꯆꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯗꯨꯒꯗꯤ ꯑꯃꯨꯛ ꯅꯨꯄꯥꯁꯦ ꯅꯨꯄꯤꯗ ꯀꯣꯏꯗꯅ ꯂꯪꯗꯅ ꯑꯗꯨꯝ ꯂꯩꯔꯛꯄ ꯃꯇꯥꯡꯁꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯌꯨꯝꯗ ꯂꯩꯅꯤꯡꯉꯛꯇꯗꯅ ꯍꯥꯟꯅ ꯂꯩꯅꯤꯡꯗ꯭ꯔꯒꯁꯨ ꯌꯨꯝ ꯄꯥꯜꯂꯨꯕ ꯀꯧꯕꯅꯤꯅ ꯅꯨꯄꯤꯁꯤꯗꯤ ꯅꯣꯡꯐꯝ ꯑꯅꯤ ꯁꯣꯏꯗꯦ ꯍꯥꯏꯕ ꯂꯩꯕꯅꯤꯅ ꯃꯈꯣꯏ ꯏꯖꯠꯀꯤ ꯋꯥꯐꯝꯅꯤ ꯑꯩꯕꯨ ꯑꯃꯨꯛ ꯍꯜꯂꯒ ꯀꯔꯝꯕ ꯅꯨꯄꯥꯗ ꯀꯔꯝꯕꯅ ꯑꯩꯕꯨ ꯂꯧꯕꯤꯒꯗꯒꯦ ꯀꯅꯥꯅ ꯑꯩꯕꯨ ꯑꯃꯨꯛ ꯂꯨꯅ ꯇꯧꯕꯤꯒꯗꯒꯦ ꯑꯩꯅ ꯍꯟꯈ꯭ꯔꯀꯥꯟꯗ ꯑꯩꯒꯤ ꯏꯕꯨꯡꯁꯤꯡꯅ ꯏꯄꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯧꯁꯤꯡꯗꯨꯅ ꯑꯩꯕꯨ ꯊꯤꯟ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯃꯥꯁꯤ ꯌꯨꯝꯗꯨꯗ ꯆꯪꯅꯤꯡꯗꯕ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯗꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯇ ꯌꯥꯗꯗꯅ ꯃꯥꯁꯦ ꯊꯣꯛꯄ ꯁꯨꯝꯕ ꯑꯃꯁꯨ ꯂꯩꯔꯦ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯔꯝ ꯈꯔꯁꯨ ꯂꯩꯀꯣ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯗ ꯅꯨꯄꯥꯁꯤꯅ ꯄꯥꯝꯃꯛꯇ꯭ꯔꯕ ꯁꯨꯡꯄꯥꯏ ꯄꯥꯝꯗ꯭ꯔꯕ ꯌꯥꯝ ꯊꯤꯟ ꯇꯧꯕ ꯐꯨꯕ ꯆꯩꯕ ꯀꯥꯎꯕ ꯊꯤꯟꯕꯒ ꯇꯧꯔꯤꯕꯅꯤ ꯃꯤꯒꯤ ꯍꯣꯠꯈ꯭ꯔꯕ ꯃꯦꯟꯈ꯭ꯔꯕ ꯅꯨꯄꯤꯁꯦ ꯅꯨꯄꯥꯒ ꯌꯦꯡꯅꯕꯗ ꯅꯨꯄꯥꯁꯤꯅ ꯃꯁꯜ ꯉꯥꯛꯇꯅꯤ ꯀꯟꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯅꯨꯄꯤꯁꯤ ꯃꯦꯟꯈ꯭ꯔꯕ ꯊꯣꯠꯈ꯭ꯔꯕ ꯍꯛꯆꯥꯡꯒꯤ ꯄꯥꯠ ꯉꯥꯛꯇꯅꯦꯕꯀꯣ ꯃꯁꯤꯗ ꯍꯛꯆꯥꯡꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯨ ꯊꯣꯛꯂꯤꯕꯅꯤ ꯃꯦꯡꯉꯤꯕꯅꯦꯕ ꯑꯗꯩꯗ ꯅꯨꯄꯥꯗꯨꯅ ꯀꯜꯂꯕꯅꯤ ꯑꯩ ꯉꯝꯃꯕꯅꯤ ꯍꯥꯏꯅ ꯈꯥꯎꯕꯒ ꯊꯤꯟꯕꯒ ꯐꯨꯕꯒ ꯇꯧꯕꯁꯦ ꯂꯥꯎꯕ ꯈꯣꯡꯕ ꯇꯧꯔꯁꯨ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯅꯁꯨ ꯈꯥꯝꯕꯤꯗꯕ ꯂꯩꯀꯥꯏꯅꯁꯨ ꯇꯥꯕꯤꯗꯕ ꯇꯥꯔꯒꯁꯨ ꯎꯄꯥꯏ ꯂꯩꯇꯕ ꯁꯨꯝꯕ ꯃꯇꯥꯡꯁꯤ ꯅꯨꯄꯤꯁꯤ ꯀꯣꯟꯅꯪꯗꯗꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯌꯨꯝ ꯊꯥꯗꯣꯛꯑ ꯆꯠꯄꯒꯤ ꯐꯤꯕꯝ ꯂꯩꯕ ꯌꯨꯝꯗꯣ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯅꯨꯄꯥꯗꯨꯒ ꯂꯩꯃꯤꯟꯅꯕꯁꯤꯗ ꯑꯉꯥꯡ ꯁꯨꯡꯄꯣꯛ ꯄꯣꯛꯇ꯭ꯔꯕ ꯃꯥꯁꯦ ꯑꯈꯨꯡꯕꯤꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅꯁꯨ ꯅꯣꯛꯅꯕꯤꯔꯕ ꯑꯗꯨꯒ ꯗꯣꯁꯇꯤ ꯅꯨꯄꯥꯗꯨꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯨꯄꯤꯗꯨꯒꯤꯁꯨ ꯑꯣꯏꯗꯦ ꯈꯪꯄꯣꯠꯇꯦ ꯗꯥꯛꯇꯔꯗ ꯇꯥꯟꯅꯗꯅ ꯌꯦꯡ ꯈꯣꯠꯇꯅ ꯑꯉꯥꯡ ꯃꯈꯥ ꯇꯥꯅ ꯂꯩꯍꯟꯕ ꯌꯥꯕ ꯄꯣꯠꯇꯣ ꯂꯩꯇꯗꯅ ꯃꯌꯥꯝꯅ ꯃꯥꯏꯕ ꯃꯥꯏꯕꯤꯗ ꯈꯔ ꯁꯨꯝ ꯇꯥꯟꯅꯔꯅꯤ ꯑꯗꯒꯤ ꯃꯥꯏꯕꯤꯅ ꯇꯥꯟꯅꯕꯩꯁꯨ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯀꯗꯤ ꯌꯥꯝ ꯆꯥꯟꯅꯗꯕ ꯄꯣꯠꯅꯤ ꯑꯗꯩꯗ ꯃꯟꯇ꯭ꯔ ꯅꯨꯡꯗ ꯈꯔ ꯁꯣꯜꯂꯒ ꯊꯧ ꯈꯔ ꯇꯧꯔꯒ ꯑꯉꯥꯡ ꯍꯦꯛꯇ ꯄꯣꯛꯄ ꯌꯥꯕ ꯄꯣꯠꯇꯤ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯨ ꯁꯨꯝ ꯈꯔ ꯇꯧꯕ ꯌꯥꯕ ꯈꯔ ꯁꯣ ꯑꯣꯏꯅ ꯇꯧꯔꯝꯕꯅꯦꯕ ꯑꯗꯩ ꯏꯀꯣꯟ ꯀꯣꯟꯕꯗ ꯁꯣꯗꯣ ꯀꯥꯟꯅꯔꯛꯇꯗꯅ ꯅꯨꯄꯤꯗ ꯃꯆꯥ ꯁꯨꯡꯄꯣꯛ ꯄꯣꯛꯇꯅ ꯆꯍꯤ ꯍꯦꯟꯖꯜꯂꯛꯄ ꯃꯇꯥꯡ ꯑꯣꯏꯔꯛꯇꯅ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯍꯥꯟꯅꯒꯤ ꯅꯨꯄꯤꯗꯨ ꯇꯥꯟꯊꯣꯛꯑꯦꯕ ꯄꯨ ꯆꯩꯗꯅ ꯆꯠꯈꯤꯅꯕ ꯍꯣꯠꯅꯩꯕꯀꯣ
ꯃꯁꯤꯃ ꯁꯤꯗꯁꯨ ꯑꯃꯨꯛ ꯃꯧꯁꯤ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯏ ꯍꯥꯏꯕꯁꯤ ꯊꯣꯛꯇꯅꯕ ꯃꯥꯡꯈ꯭ꯔꯦꯅ ꯇꯧꯕ ꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤ ꯁꯝꯅ ꯍꯥꯏꯖꯔꯕꯗ ꯇꯥꯃꯣ ꯑꯩꯈꯣꯏ ꯅꯤꯄꯥꯃꯌꯨꯝ ꯍꯥꯏꯕ ꯖꯥꯠꯁꯦ ꯅꯤꯄꯥꯃꯌꯨꯝ ꯍꯥꯏꯕ ꯖꯥꯠꯁꯦ ꯕꯗꯅꯥꯝꯁꯦ ꯄꯥꯝꯗꯦꯕ ꯃꯣꯏꯁꯦ ꯕꯗꯅꯥꯝꯁꯦ ꯕꯗꯅꯥꯝ ꯆꯥꯅꯤꯡꯗꯦ ꯑꯗꯨꯅ ꯂꯥꯛꯏꯕ ꯃꯣꯏꯒꯤ ꯃꯧ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯧꯗꯨꯒꯤ ꯃꯄꯥꯝ ꯑꯗꯨꯒꯨꯝꯕꯁꯤꯗ ꯃꯣꯏꯁꯦ ꯕꯗꯅꯥꯝꯁꯦ ꯊꯩꯖꯟꯅꯕꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯣꯠꯅꯩꯌꯦꯅ ꯂꯧꯖꯩꯌꯦꯕ ꯑꯩꯈꯣꯏ ꯋꯥꯈꯜ ꯑꯗꯨ ꯌꯥꯝ ꯆꯨꯝꯃꯤꯕꯅꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗꯗꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯈꯔ ꯆꯥꯎꯋꯤ ꯑꯊꯦꯟ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯆꯥꯅ ꯊꯛꯅꯕ ꯑꯗꯨ ꯄꯣꯔꯛꯎ ꯑꯗꯒꯤ ꯂꯨꯍꯣꯡꯕꯗ ꯑꯗꯨ ꯄꯣꯂꯣꯏ ꯉꯝꯃꯛꯎ ꯆꯥꯛꯀꯧꯕꯗ ꯑꯗꯨ ꯉꯝꯃꯨ ꯀꯣ ꯑꯗꯩ ꯕꯥꯇꯣꯟ ꯅꯝꯃꯛꯎ ꯀ ꯍꯥꯏꯕ ꯉꯁꯥꯏ ꯃꯌꯥꯝ ꯑꯃ ꯅꯨꯄꯥ ꯃꯌꯨꯝꯗ ꯅꯟꯕꯗꯤ ꯌꯥꯏ ꯁꯤ ꯃꯇꯥꯡ ꯁꯤꯗ ꯃꯇꯦꯛ ꯑꯍꯨꯝꯁꯦ ꯃꯁꯤꯗꯗꯤ ꯅꯨꯄꯤꯅ ꯈꯔ ꯆꯥꯎꯔꯤ ꯆꯥꯎꯔꯤ ꯁꯤ ꯃꯌꯨꯝ ꯌꯧꯔꯛꯑꯒꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯂꯨꯍꯣꯡꯕꯁꯤ ꯕꯦꯟꯗꯨ ꯊꯤꯟꯗꯅ ꯕꯦꯟ ꯃꯥꯏꯛꯇꯨ ꯊꯤꯟꯗꯅ ꯈꯣꯡꯗꯅ ꯂꯥꯎꯗꯅ ꯂꯣꯏꯔꯀꯥꯟꯗ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯅꯨꯄꯤꯁꯤꯗ ꯃꯌꯥꯝ ꯌꯦꯡꯉꯤꯁꯦ ꯃꯅꯦꯝꯕꯣꯛꯇꯨꯅ ꯃꯥꯒꯤ ꯈꯣꯡꯕꯤ ꯅꯦꯠꯅ ꯍꯣꯠꯅꯕꯁꯦ ꯃꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤ ꯌꯥꯝ ꯆꯠꯅꯔꯤꯁꯦ ꯃꯁꯤ ꯃꯌꯥꯝꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯗ ꯃꯧꯗꯨꯅ ꯃꯊꯛ ꯊꯥꯡꯉꯛꯇꯅꯕꯅꯤ ꯃꯅꯦꯝꯕꯣꯛꯇꯨꯒꯤ ꯃꯊꯛꯇ ꯂꯩꯇꯅꯕꯅꯤ ꯍꯥꯏꯗꯤ ꯃꯌꯥꯝꯗꯨꯒꯤ ꯃꯈꯥ ꯊꯥꯅ ꯂꯩꯅꯅꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯂꯝꯆꯠ ꯁꯥꯖꯠꯇ ꯃꯌꯥꯝꯗꯨꯅ ꯉꯁꯥꯏꯒꯤ ꯁꯨꯝꯃꯒ ꯅꯩꯍꯠꯄ ꯌꯥꯅꯅꯕ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯇꯨꯅ ꯈꯜꯂꯦꯕ ꯃꯗꯨ ꯈꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯥꯡꯒꯣꯟꯗꯨ ꯍꯦꯛ ꯈꯣꯡ ꯊꯥꯡꯒꯠꯂꯛꯄ ꯍꯧꯕꯗ ꯃꯅꯦꯝꯕꯣꯛꯅ ꯈꯣꯡꯕꯤꯗꯨ ꯅꯦꯠꯅ ꯍꯣꯠꯅꯕ ꯈꯣꯡꯕꯤ ꯅꯦꯠꯅꯕꯒꯤ ꯑꯥꯔꯊꯗꯤ ꯅꯦꯠꯁꯜꯂꯒ ꯊꯝꯕ ꯌꯥꯅꯕꯅꯦ ꯃꯁꯤ ꯑꯟꯙꯕꯤꯁ꯭ꯋꯥꯁ ꯃꯈꯜ ꯑꯃꯅꯤ ꯑꯗꯨ ꯁꯤꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯃꯁꯤ ꯃꯤ ꯃꯥꯡꯗꯗꯤ IAS ꯑꯣꯐꯤꯁꯥꯔꯗꯨ ꯃꯃꯧ ꯑꯣꯏꯕ ꯂꯥꯛꯑꯦ ꯈꯜꯂꯣꯅꯦ ꯃꯅꯦꯝꯕꯣꯛꯇꯨꯅ ꯈꯣꯡꯕꯤ ꯅꯦꯠꯄ ꯇꯥꯟꯅꯒꯗ꯭ꯔꯥꯕ ꯀꯣꯂꯦꯖꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃ ꯗꯥꯛꯇꯔ ꯑꯃ ꯃꯃꯧ ꯑꯣꯏꯕ ꯂꯥꯛꯑꯦ ꯈꯜꯂꯣ ꯃꯣꯏ ꯈꯣꯡꯕꯤ ꯅꯦꯠꯄꯗ ꯑꯩ ꯉꯝꯃꯔꯣꯏꯅ ꯆꯠꯈꯤꯀꯥꯟ ꯂꯨꯍꯣꯡꯕ ꯀꯥꯏꯔꯗ꯭ꯔꯕ ꯑꯗꯣ ꯑꯗꯨꯒꯤ ꯏꯐꯦꯛꯇꯤ ꯈꯣꯡꯕꯤ ꯅꯦꯠꯂꯨꯕꯒꯤ ꯏꯐꯦꯛꯇꯤ ꯃꯧꯗꯨꯅ ꯁꯥꯎꯗꯅ ꯑꯣꯟꯈꯠꯂꯒ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯇꯣ ꯍꯌꯦꯡ ꯅꯥꯔꯦꯁꯨ ꯁꯦꯕꯥ ꯇꯧꯅꯤꯡꯉꯔꯣꯏꯕ ꯃꯁꯤ ꯇꯣꯏꯅ ꯊꯣꯛꯑꯕ ꯑꯗꯒꯤ ꯑꯃꯅ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯁꯃꯥꯖꯇ ꯂꯩꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯊꯝꯖꯅꯤꯡꯉꯤ ꯋꯥꯐꯝꯗꯤ ꯁꯤꯅꯤ ꯃꯧꯁꯦ ꯀꯅꯥꯁꯨ ꯅꯠꯇꯦ ꯏꯃꯨꯡꯗꯨꯗ ꯃꯤꯇꯣꯞ ꯑꯣꯏꯅ ꯂꯥꯛꯑꯕꯅꯦ ꯑꯇꯤꯊꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯂꯧꯒꯗꯕꯅꯦꯕ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯗꯅ ꯃꯕꯨꯛ ꯄꯦꯜꯍꯜꯂꯀꯥꯟꯗ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯁꯤ ꯇꯧꯔꯀꯥꯟꯗ ꯍꯌꯦꯡ ꯀꯣꯟꯅ ꯌꯨꯝꯗꯨꯗ ꯂꯩꯕ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯁꯤ ꯁꯣꯟꯖꯜꯂꯛꯑꯕ ꯅꯥꯔꯛ ꯌꯦꯛꯂꯀꯥꯟꯗ ꯁꯦꯕꯥ ꯁꯦꯕꯤꯗꯣ ꯃꯧꯗꯨꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯒꯗꯧꯔꯤꯕꯅꯦꯕ ꯑꯗꯨꯗꯤ ꯅꯠꯇꯅ ꯁ꯭ꯇꯦꯞ ꯈꯨꯗꯤꯡꯒꯤ ꯌꯦꯡꯁꯤꯟꯗꯅ ꯑꯁꯣꯏꯕ ꯊꯤꯗꯅ ꯂꯩꯔꯒꯗꯤ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯀꯅꯥꯅ ꯃꯈꯣꯏꯕꯨ ꯁꯦꯕꯥ ꯇꯧꯕꯤꯗꯣꯏꯅꯣ ꯅꯨꯄꯤꯗꯨꯅ ꯁꯦꯕꯥ ꯁꯨꯡꯇꯧ ꯇꯧꯅꯤꯡꯉꯔꯣꯏ ꯇꯧꯕ ꯇꯥꯔꯁꯨ ꯃꯃꯤꯡꯗ ꯑꯣꯏꯅ ꯇꯧꯔꯛꯀꯅꯤ ꯃꯌꯥꯝ ꯃꯥꯡꯗꯗꯤ ꯁꯦꯕꯥ ꯇꯧꯕꯅꯦꯅ ꯎꯠꯂꯒ ꯃꯅꯨꯡꯗꯗꯤ ꯈꯨꯕꯤꯅ ꯁꯦꯝꯗꯣꯏꯅꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯇꯥꯃꯣꯅ ꯇꯥꯛꯄꯤꯔꯤꯕꯁꯦ ꯆꯍꯤ 5 ꯁꯥꯡꯗꯣꯛꯀꯗꯧꯕꯗꯣ ꯊꯥ ꯑꯃꯗ ꯂꯣꯏꯁꯤꯟꯈ꯭ꯔꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯗ ꯇꯣꯏꯅ ꯊꯣꯛꯑꯦꯕ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯑꯗꯨꯅ ꯏꯃꯨꯡꯗꯣ ꯁꯥꯟꯇꯤ ꯂꯩꯔꯣꯏ ꯅꯨꯄꯤꯗꯨꯅ ꯄꯩꯁꯥ ꯌꯥꯝꯅ ꯂꯥꯛꯄ ꯏꯟꯀꯝ ꯌꯥꯝꯅ ꯐꯪꯕ ꯅꯨꯄꯤ ꯑꯣꯏꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝ ꯈꯨꯟꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯕ ꯏꯃꯨꯡꯗꯨꯗ ꯃꯥꯅ ꯁꯨꯄꯔꯁꯤꯠ ꯇꯧꯅꯕꯗꯤ ꯍꯣꯠꯅꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯌꯥꯅꯔꯒꯗꯤ ꯃꯧꯗꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯗꯅ ꯅꯨꯡꯁꯤꯅ ꯆꯥꯟꯅ ꯇꯧꯔꯒꯗꯤ ꯃꯥꯁꯨ ꯃꯤꯅꯦꯕ ꯃꯥꯅꯤ ꯇꯥꯃꯣ ꯃꯥꯅꯤꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯔꯤꯅꯤ ꯃꯥꯁꯨ ꯇꯨꯡꯒꯤ ꯈꯜꯂꯛꯀꯗꯣꯏꯅꯤ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯇꯨꯅ ꯂꯨꯅ ꯆꯩꯕꯤꯕ ꯅꯪꯕꯨ ꯃꯧ ꯅꯪꯕꯨ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦꯅꯦ ꯀꯩ ꯄꯦꯟꯗ ꯂꯩꯒꯦꯅꯦ ꯀꯥꯏꯅ ꯍꯪꯕꯤꯕꯗ ꯃꯣꯏ ꯍꯔꯥꯎ ꯍꯔꯥꯎꯗꯅ ꯀꯥꯎꯔꯣꯏꯕ ꯃꯄꯨꯟꯁꯤꯒꯤ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯁꯨꯛꯇꯣꯛꯇꯅ ꯉꯥꯡ ꯈꯣꯠꯇꯅ ꯑꯁꯣꯏꯕ ꯊꯤꯔꯒꯗꯤ ꯃꯧꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯃꯥꯁꯨ ꯃꯤꯅꯤꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧ ꯊꯝꯒꯅꯦꯕ ꯀꯝꯄ꯭ꯌꯨꯇꯔ ꯑꯃꯗ ꯔꯦꯀꯣꯔꯠ ꯇꯧ ꯊꯝꯕꯗꯧꯅ ꯑꯗꯨꯅ ꯍꯌꯦꯡ ꯃꯇꯥꯡ ꯆꯥꯔꯛꯄ ꯀꯥꯟꯗ ꯃꯗꯨ ꯐꯨꯗꯣꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯟꯇꯤ ꯂꯩꯁꯤ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯁꯤꯗꯤ ꯑꯃꯒꯤ ꯑꯁꯣꯏꯕ ꯊꯤꯗꯕ ꯑꯃꯒꯤ ꯑꯀꯥꯏꯕ ꯇꯧꯕꯤꯗꯕ ꯐꯖ ꯐꯖꯕ ꯋꯥꯍꯩꯅ ꯄꯨꯛꯅꯤꯡꯗ ꯑꯃ ꯂꯩꯔꯒꯁꯨ ꯋꯥꯍꯩꯗꯗꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯍꯥꯏꯗꯅ ꯃꯧꯗꯨꯅꯁꯨ ꯏꯅꯦꯝꯕꯣꯛꯄꯨ ꯏꯀꯨꯕꯣꯛꯄꯨ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯕꯥꯖꯤ ꯏꯃꯥꯕꯨ ꯍꯥꯏꯔꯁꯨꯀꯣ ꯐꯖꯅ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯀꯥꯎꯅꯗꯦꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯇꯪꯒ ꯄꯟꯖꯥꯎꯒꯤ ꯃꯇꯥꯡꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯆꯠꯅꯕꯤꯗ ꯃꯧꯁꯤ ꯊꯕꯛ ꯇꯧꯔꯕ ꯏꯆꯥꯅꯨꯄꯥꯁꯤ ꯊꯕꯛ ꯇꯧꯔꯕ ꯂꯩꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯈꯔ ꯂꯥꯞꯄ ꯃꯐꯝꯗ ꯄꯣꯁꯇꯤꯡꯁꯤ ꯇꯥꯔꯕ
ꯈꯨꯗꯝ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯗꯒꯤ ꯅꯠꯇ꯭ꯔ ꯊꯥꯡꯒꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤ ꯑꯃ ꯂꯧꯔꯕ ꯊꯕꯛ ꯗꯥꯛꯇꯔ ꯑꯦꯛꯖꯥꯝꯄꯜ ꯗꯥꯛꯇꯔ ꯅꯨꯄꯤ ꯑꯃ ꯂꯧꯔꯦ ꯍꯥꯏꯁꯦ ꯔꯤꯝꯁꯇ ꯇꯥꯔꯦꯅ ꯈꯜꯂꯁꯦꯕ ꯑꯗꯩꯗ ꯃꯥꯒꯤ ꯊꯕꯛ ꯏꯟꯈꯥꯡꯗꯨꯒꯤ ꯌꯦꯡꯉꯒ ꯃꯣꯏꯒꯤ ꯀ꯭ꯋꯥꯇꯔꯗ ꯂꯩꯅꯦꯕ ꯑꯗꯣ ꯊꯥꯡꯒꯒꯤꯗꯤ ꯌꯥꯝ ꯂꯥꯞꯄꯅꯤꯅ ꯃꯣꯏꯔꯥꯡꯒꯤꯁꯨ ꯈꯔ ꯂꯥꯞꯄꯅꯤ ꯅꯨꯡꯇꯤꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯤ ꯈꯨꯗꯣꯡꯊꯤꯕ ꯊꯥꯎ ꯊꯨꯝ ꯀꯔꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯌꯥꯝ ꯆꯠꯄꯅꯤꯅ ꯑꯥꯗ ꯂꯩꯕꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯁꯦꯐ ꯑꯣꯏꯌꯦꯕ ꯑꯗꯩꯗ ꯈꯔ ꯅꯛꯄ ꯅꯝꯕꯣꯜꯒꯨꯝꯕꯗꯒꯤ ꯔꯤꯝꯁꯇ ꯗꯥꯛꯇꯔ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯊꯕꯛ ꯇꯧꯗꯅ ꯀ꯭ꯋꯥꯇꯔ ꯊꯤꯔꯒ ꯂꯩꯔꯛꯄ ꯀꯥꯟꯗ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯒꯦꯗ ꯃꯧꯗꯨꯅ ꯄꯨꯈ꯭ꯔꯕꯅꯤ ꯃꯧꯗꯨꯅ ꯆꯦꯟꯈ꯭ꯔꯕꯅꯤ ꯃꯧꯁꯤꯅ ꯍꯦꯛꯇ ꯃꯧꯗꯨ ꯕꯗꯅꯥꯝ ꯄꯤꯕ ꯑꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ ꯍꯪꯅꯤꯡꯉꯦꯕꯀꯣ ꯀꯔꯤꯒꯤꯅꯣꯗ ꯃꯈꯣꯏꯁꯨ ꯃꯥꯏ ꯃꯆꯥꯅꯨꯄꯥꯗꯨ ꯐꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏꯔꯤꯛ ꯇꯝꯅ ꯍꯣꯠꯅꯕꯗ ꯄꯩꯁꯥ ꯅꯨꯡꯖꯥ ꯇꯤꯡꯗꯅ ꯍꯣꯠꯅꯔꯤꯕꯅꯤꯀꯣ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯅ ꯍꯣꯠꯅꯕ ꯄꯩꯁꯥ ꯇꯤꯡꯉꯤꯕꯅꯤꯀꯣ ꯑꯗ ꯉꯁꯥꯏꯒꯤ ꯃꯈꯣꯏꯁꯨ ꯍꯣꯏ ꯃꯈꯣꯏꯒꯤ ꯍꯧꯔꯛꯏꯕ ꯃꯈꯣꯏꯒꯤ ꯂꯩꯔꯛꯀꯗꯧꯔꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯔꯕ ꯃꯆꯥꯁꯤꯡꯗꯨꯒꯤ ꯐꯅꯕ ꯑꯃ ꯈꯜꯂꯅꯦꯕ ꯃꯆꯥꯁꯤꯡꯗꯨꯒꯤ ꯐꯅ ꯈꯟꯕꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟꯒꯤ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯊꯕꯛꯄꯨ ꯀꯥꯒꯗ꯭ꯔꯥ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯈꯨꯗꯤꯡꯃꯛꯁꯦ ꯃꯈꯣꯏꯅ ꯇꯥꯔꯤꯕ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒꯗꯤ ꯀꯣꯝꯅ ꯈꯤꯇꯪ ꯃꯁꯥ ꯀꯣꯝꯖꯅꯕ ꯂꯩꯖꯕꯅꯦꯕ ꯑꯗꯨ ꯕꯗ꯭ꯔꯥꯝꯗꯤ ꯃꯌꯥꯝꯅ ꯃꯧꯅ ꯆꯦꯟꯈ꯭ꯔꯦ ꯃꯧꯗꯨꯅ ꯇꯥꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥꯗ ꯅꯆꯥꯅꯨꯄꯥꯗ ꯅꯨꯡꯁꯤꯔꯤꯕ ꯃꯣꯏꯅ ꯁꯦꯝꯃꯛꯏꯕꯗ ꯃꯣꯏꯁꯨ ꯃꯆꯥꯗ ꯅꯨꯡꯁꯤꯗꯅ ꯁꯦꯝꯅꯤꯡꯉꯦꯕ ꯑꯐꯕꯗ ꯑꯣꯏꯍꯟꯅꯤꯡꯉꯦꯕ ꯑꯐꯕ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯉꯁꯥꯏꯒꯤ ꯇꯧꯗ ꯌꯥꯗꯅ ꯇꯧꯔꯛꯄꯅꯦꯅ ꯈꯟꯕꯤꯌꯣꯕ ꯑꯗꯒꯤ ꯑꯃꯅ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯅ ꯃꯆꯥꯁꯤ ꯅꯨꯡꯁꯤꯗꯅ ꯃꯣꯏꯒꯤ ꯐꯅꯕ ꯍꯣꯠꯅꯕꯗꯣ ꯑꯗꯩꯗ ꯀꯂꯛ ꯃꯤꯍꯧꯔꯨꯔꯅꯣ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯤ ꯃꯆꯥ ꯁꯦꯝꯃꯦ ꯂꯣꯏꯔꯦ ꯃꯇꯤꯛ ꯆꯥꯔꯦ ꯊꯕꯛ ꯇꯧꯈ꯭ꯔꯦ ꯃꯈꯣꯏꯁꯨ ꯃꯈꯣꯏ ꯃꯆꯥ ꯑꯃꯨꯛ ꯁꯦꯝꯃꯛꯀꯗꯧꯔꯕꯅꯦꯕ ꯃꯃꯥ ꯃꯄꯥꯒꯤ ꯔꯣꯜꯗꯤ ꯂꯣꯏꯔꯕꯅꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯃꯈꯣꯏꯗꯤ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯉ ꯂꯩꯔꯗꯕꯅꯦꯕ ꯑꯗꯨꯅ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯃꯆꯥꯁꯤꯡꯗꯨꯅ ꯂꯩꯕ ꯃꯐꯝꯗꯨ ꯃꯣꯏ ꯂꯩꯔꯨꯕ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯌꯨꯝ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯃꯧꯅ ꯆꯦꯟꯈ꯭ꯔꯕꯅꯤ ꯃꯇꯨꯡ ꯏꯟꯕ ꯌꯥꯗꯦ ꯑꯩꯒꯤ ꯍꯤꯡꯒꯣꯜ ꯊꯥꯗꯣꯛꯄ ꯌꯥꯗꯦꯅ ꯁꯨꯝ ꯂꯩꯒꯦꯒꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯂꯩꯍꯧ ꯇꯥꯔꯦ ꯃꯃꯥ ꯃꯄꯥꯗꯨꯅ ꯃꯣꯏꯅ ꯑꯥꯗ ꯂꯩꯕꯗꯣ ꯄꯥꯝꯗ꯭ꯔꯒꯅ ꯑꯗꯨꯕꯨꯁꯨ ꯄꯥꯝꯗꯕ ꯃꯤꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯦ ꯃꯆꯥꯁꯤꯡꯗꯨꯅ ꯃꯣꯏ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯒ ꯅꯨꯡꯇꯤꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯁꯨ ꯌꯥꯝ ꯑꯣꯏꯌꯦꯕ ꯒꯥꯔꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯅ ꯃꯔꯣꯟ ꯑꯃ ꯌꯥꯝꯈꯠꯂꯛꯄꯒꯤ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯣꯐꯤꯁ ꯀꯥꯕꯗ ꯍꯜꯂꯛꯄꯗ ꯉꯁꯥꯏꯒꯤ ꯑꯣꯐꯤꯁ ꯀꯥꯕ ꯍꯜꯂꯛꯄ ꯍꯥꯏꯁꯦ ꯃꯁꯤꯁꯨ ꯌꯥꯝ ꯑꯥꯗ ꯑꯣꯐꯤꯁ ꯆꯠꯂꯒ ꯈꯤꯒꯠꯇꯅ ꯂꯥꯡꯗꯅ ꯂꯩꯕ ꯅꯠꯇꯦꯅꯦ ꯄꯣꯊꯥꯔꯨꯕ ꯅꯠꯇꯦꯅꯦ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯤꯕꯅꯦꯕ ꯑꯗꯣ ꯋꯥꯔꯤꯕꯅꯦꯕ ꯃꯤꯁꯨ ꯀꯣꯛ ꯊꯥꯗꯔꯤꯕꯅꯤ ꯏꯅꯔꯖꯤ ꯃꯌꯥꯝ ꯆꯠꯂꯤꯕꯅꯦꯕ ꯑꯗꯨꯒꯤ ꯋꯥꯈꯜꯁꯤ ꯃꯤꯌꯥꯝꯅ ꯈꯟꯕꯤꯗꯦꯕ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯗꯨꯅ ꯗꯥꯛꯇꯔ ꯃꯇꯥꯡꯁꯤꯗ ꯃꯆꯥ ꯃꯃꯧꯗꯨꯅ ꯃꯣꯏꯒꯤ ꯋꯥꯠꯇꯅꯕ ꯊꯝꯃꯒ ꯃꯤ ꯑꯃꯒ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯦꯜꯄꯔ ꯑꯃꯒꯀꯣ ꯊꯝꯕꯤꯔꯒ ꯅꯨꯡꯉꯥꯏꯅ ꯂꯦꯟꯊꯣꯛꯄꯁꯨ ꯌꯥꯏ ꯌꯥꯝ ꯌꯥꯏ ꯌꯥꯝ ꯌꯥꯏ ꯑꯗꯨ ꯋꯥꯈꯜꯁꯦ ꯈꯔ ꯄꯤꯛꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯗꯤ ꯈꯤꯇꯪ ꯚꯥꯁ ꯑꯣꯏꯅ ꯈꯟꯕ ꯉꯝꯗꯕ ꯇꯨꯡꯒꯤ ꯈꯟꯕ ꯉꯝꯗꯕ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯤꯁꯤꯡꯁꯤꯅꯀꯣ ꯃꯈꯣꯏꯒꯤ ꯄꯨꯛꯆꯦꯜꯁꯦ ꯆꯥꯎꯊꯣꯛꯄ ꯏꯉꯝ ꯉꯝꯗꯕ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯃꯆꯥꯗ ꯅꯨꯡꯁꯤꯔꯛꯄꯒꯤ ꯋꯥꯈꯟꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯕ ꯃꯣꯏ ꯃꯆꯥꯅꯨꯄꯥꯗꯨꯅ ꯁꯅꯥ ꯂꯨꯄꯥꯗꯧ ꯈꯟꯕ ꯃꯧꯗꯨꯅ ꯁꯔꯚꯦꯟꯗꯧꯅ ꯈꯟꯕ ꯑꯁꯤꯅꯦꯕ ꯂꯩꯔꯤꯁꯦ ꯃꯣꯏꯅ ꯋꯥꯈꯟꯗꯣ ꯈꯤꯇꯪ ꯆꯥꯎꯊꯣꯛꯑꯒ ꯏꯆꯥꯁꯤꯡꯁꯦ ꯃꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯜꯂꯤꯉꯩꯁꯦ ꯃꯣꯏ ꯍꯤꯡꯅꯕ ꯂꯝꯕꯤꯁꯦ ꯆꯠꯆꯍꯧꯁꯅꯨ ꯈꯣꯠꯁꯅꯨ ꯍꯥꯏꯅ ꯃꯣꯏꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕꯒꯤ ꯋꯥꯈꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯇꯥꯃꯣ ꯃꯁꯤꯗꯁꯨ ꯌꯥꯝꯅ ꯁꯤꯒꯤ ꯃꯃꯤꯁꯦ ꯌꯥꯝ ꯆꯥꯎꯅ ꯇꯥꯏꯌꯦꯅ ꯑꯩꯗꯤ ꯍꯥꯏꯖꯅꯤꯡꯉꯦ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦꯀꯣ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯔ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯟ ꯐꯪꯗꯕ ꯏꯃꯨꯡꯅꯁꯨ ꯈꯔꯗꯤ ꯍꯦꯟꯅ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯆꯦꯟꯕꯒꯨꯝꯁꯨ ꯑꯩꯈꯣꯏꯅ ꯎꯖꯩꯌꯦꯕ ꯇꯥꯃꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯅ ꯈꯟꯅꯖꯔꯤꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯅꯠꯆꯗꯦ ꯈꯔ ꯑꯃꯗꯤ ꯁꯨꯃꯥꯏꯅ ꯂꯩꯌꯦꯅ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯗꯨ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯐꯅ ꯍꯥꯏꯔꯁꯨ ꯆꯨꯝꯊꯣꯛꯀꯗꯧꯗꯤ ꯃꯥꯟꯗꯦ ꯇꯧꯏꯒꯨꯝꯕꯁꯨ ꯁꯤ ꯂꯩ ꯍꯥꯏꯕꯗꯨꯃꯗꯤ ꯃꯌꯥꯝꯅ ꯊꯝꯖꯕꯅꯤ ꯑꯗꯨ ꯃꯈꯥ ꯇꯥꯕꯗꯤ ꯑꯣꯖꯥ ꯃꯦꯡꯍꯧꯕꯤꯗ ꯑꯃꯨꯛꯇꯪꯒ ꯀꯔꯤ ꯑꯃꯨꯛ ꯃꯈꯥ ꯅꯩꯅꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯣꯖꯥꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯈꯔꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯈꯟꯖꯔꯒ ꯑꯣꯖꯥꯗ ꯉꯁꯤꯒꯤ ꯀꯔꯤ ꯈꯟꯅꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯊꯝꯖꯒꯦ ꯑꯗꯣ ꯗꯣꯛꯇꯔ ꯃꯇꯥꯡꯁꯤꯗ
ꯊꯣꯏꯗꯣꯛꯅ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯖꯨꯝꯕꯥ ꯂꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯒꯤ ꯃꯔꯛꯁꯤꯗ ꯀꯔꯤꯗꯒꯤꯅꯣ ꯅꯨꯄꯥꯅ ꯖꯨ ꯌꯥꯝ ꯊꯛꯅꯤꯡꯉꯤꯕ ꯉꯥꯡꯅꯤꯡꯉꯤꯕ ꯑꯗꯨꯒ ꯅꯨꯄꯤ ꯅꯍꯥꯗ ꯑꯣꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯀꯔꯤ ꯃꯔꯝꯗꯒꯤ ꯊꯣꯛꯂꯛꯏꯕꯅꯣ ꯑꯗꯨ ꯅꯨꯄꯤꯗꯨꯅ ꯃꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕꯒꯤ ꯆꯥꯡꯗ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁꯃꯥꯖꯁꯤꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯕ ꯃꯁꯤꯃꯛ ꯌꯥꯝ ꯐꯖꯕ ꯋꯥꯍꯪꯅꯤ ꯃꯁꯤ ꯌꯥꯝ ꯚꯥꯁ ꯑꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯦ ꯑꯗꯨꯕꯨ ꯇꯦꯟꯇꯛꯅ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯠ ꯈꯔꯗꯪ ꯄꯟꯖꯒꯦ ꯑꯍꯥꯟꯕꯗ ꯅꯨꯄꯥ ꯑꯃꯅ ꯗ꯭ꯔꯛꯇ ꯑꯣꯏꯒꯦꯔꯥ ꯌꯨꯗ ꯑꯣꯏꯒꯦꯔꯥ ꯑꯦꯗꯤꯛ ꯆꯨꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯤ ꯅꯤꯁꯥꯅꯤꯀꯣ ꯅꯤꯁꯥ ꯍꯥꯏꯕꯁꯤꯒꯤ ꯃꯥꯒꯤ ꯃꯒꯨꯟ ꯑꯃ ꯁꯨꯃꯥꯏꯅ ꯂꯩ ꯑꯍꯥꯟꯕ ꯊꯛꯄꯗ ꯏꯁꯥꯗ ꯅꯨꯡꯉꯥꯏꯕ ꯈꯔ ꯐꯥꯎꯔꯅꯤꯀꯣ ꯑꯁ ꯃꯁꯤꯗꯤ ꯐꯩ ꯍꯥꯏꯔꯅꯤ ꯊꯛꯄꯗꯕꯨꯗꯤ ꯈꯥꯏ ꯌꯨꯁꯦ ꯈꯥꯕ ꯐꯛꯄ ꯌꯥꯛꯄ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯃꯊꯪ ꯑꯃꯨꯛ ꯊꯛꯀꯥꯟꯗꯗꯤ ꯃꯁꯤ ꯌꯥꯛꯄ ꯐꯛꯄꯒꯗꯨ ꯃꯥꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯐꯛꯇꯅꯕ ꯃꯥꯔꯤꯕꯅꯤ ꯍꯥꯏ ꯄꯣꯠ ꯈꯔ ꯆꯥꯔꯒ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯜꯂꯒ ꯊꯛꯑꯒ ꯃꯁꯥꯗ ꯌꯨ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯁꯤ ꯅꯤꯁꯥꯁꯤ ꯆꯈꯥꯎꯗ ꯆꯪꯈ꯭ꯔꯅꯤ ꯆꯈꯥꯎꯗꯒꯤ ꯑꯃꯨꯛ ꯏꯗ ꯆꯨꯞꯁꯤꯜꯂꯀꯥꯟꯗ ꯕ꯭ꯔꯦꯟꯗ ꯃꯥꯅ ꯌꯩꯗꯣꯏꯅꯦꯕ ꯕ꯭ꯔꯦꯟꯁꯤ ꯃꯥꯅ ꯁꯄ꯭ꯔꯦꯁ ꯇꯧ ꯊꯝꯒꯗꯣꯏꯅꯤ ꯑꯗꯨꯅ ꯌꯨ ꯊꯛꯄ ꯍꯥꯏꯁꯤ ꯁꯨꯃꯥꯏꯅ ꯂꯩ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯀꯣꯛꯇ ꯏꯟꯍꯤꯕꯤꯇꯔꯤ ꯁꯦꯟꯇꯔ ꯍꯥꯏꯗꯅ ꯑꯩꯅ ꯇꯧꯗꯣꯏꯕ ꯉꯥꯡꯗꯣꯏꯕ ꯄꯣꯠꯁꯦ ꯐꯩ ꯑꯣꯔ ꯐꯠꯇꯦ ꯃꯁꯤꯒꯤ ꯔꯤꯑꯦꯛꯁꯟ ꯁꯤ ꯂꯥꯛꯀꯅꯤ ꯑꯣꯔ ꯂꯥꯛꯑꯣꯏ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯃꯅ ꯁꯥꯎꯅꯤ ꯁꯥꯎꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯈꯟꯊꯕ ꯉꯝꯕ ꯔꯤꯖꯅꯤꯡ ꯑꯣꯏꯕ ꯁꯦꯟꯇꯔ ꯑꯃ ꯏꯟꯍꯤꯕꯤꯇꯔꯤ ꯁꯦꯟꯇꯔ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯍꯥꯏꯔꯤꯕ ꯁꯦꯟꯇꯔꯁꯦ ꯌꯨꯅ ꯅꯝꯊꯔ ꯊꯝꯕꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯉꯥꯡꯗꯣꯏꯁꯤ ꯃꯤꯅ ꯁꯥꯎꯅꯤ ꯁꯥꯎꯔꯣꯏ ꯈꯪꯗꯕ ꯑꯩꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠꯁꯤ ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏ ꯌꯦꯡꯅꯤꯡꯉꯣꯏ ꯀꯥꯏꯕ ꯈꯟꯗꯉꯩ ꯃꯗꯨ ꯅꯝꯊꯔꯒ ꯊꯝꯈ꯭ꯔꯕꯅꯤꯅ ꯈꯜꯂꯔꯣꯏꯕ ꯑꯗꯨꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯉꯅꯤ ꯍꯧꯅ ꯉꯥꯡꯒꯦꯔꯥ ꯑꯗꯒꯤ ꯃꯤꯒꯁꯦ ꯑꯃꯨꯛ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯈꯔꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯕ ꯃꯥꯒꯤ ꯃꯆꯥ ꯄꯣꯛꯄꯤꯔꯤꯕ ꯅꯨꯄꯤꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯥꯅ ꯎꯔꯛꯀꯗꯣꯏꯁꯤ ꯅꯤꯁꯥ ꯊꯛꯑꯕꯅꯤꯅ ꯍꯨꯔꯥꯟꯕꯤ ꯑꯣꯏꯅ ꯎꯕ ꯑꯣꯛꯇꯕꯤ ꯑꯣꯏꯅ ꯎꯕ ꯑꯗꯒꯤ ꯉꯁꯥꯏ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯕꯤ ꯑꯣꯏꯅ ꯎꯕ ꯑꯗꯒꯤ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯀꯁꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯅꯤ ꯀꯥꯏꯅ ꯎꯕ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯅ ꯈꯜꯂꯛꯀꯗꯣꯏꯁꯦ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯈ꯭ꯔꯖꯥꯠꯅꯤ ꯑꯁꯤ ꯃꯌꯥꯝꯁꯤ ꯈꯟꯕꯁꯤꯅ ꯍꯦꯛꯇ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯤ ꯄꯪꯐꯨꯗ ꯐꯨꯕꯤꯕꯒꯁꯨ ꯌꯥꯎꯏ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯌꯨ ꯍꯥꯏꯁꯤꯅ ꯅꯤꯁꯥ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯀ ꯊꯛꯈ꯭ꯔꯒꯗꯤ ꯃꯁꯤꯒꯤ ꯃꯒꯨꯟꯁꯤ ꯃꯥꯅ ꯈꯪꯉꯛꯑꯦꯕ ꯃꯥꯒꯤ ꯕ꯭ꯔꯦꯟꯁꯤꯗ ꯆꯨꯁꯟꯈ꯭ꯔꯦꯕꯀꯣ ꯑꯄꯥꯝꯕꯁꯦ ꯐꯥꯎꯔꯛꯑꯦꯕ ꯑꯗꯨꯅ ꯌꯨꯁꯤ ꯅꯨꯡꯇꯤꯒꯤ ꯊꯛꯅꯤꯡꯉꯦꯕ ꯅꯨꯡꯇꯤꯒꯤ ꯊꯛꯄꯗꯒꯤꯗꯤ ꯊꯥ ꯑꯃ ꯑꯅꯤ ꯑꯃ ꯁꯨꯝ ꯊꯛꯂꯛꯑ ꯃꯇꯨꯡꯗꯒꯤꯗꯤ ꯑꯦꯗꯤꯛ ꯆꯨꯕ ꯍꯥꯏꯁꯦ ꯌꯨꯗꯨ ꯊꯛꯇ꯭ꯔꯒꯗꯤ ꯃꯁꯥꯁꯦ ꯂꯩ ꯉꯝꯗꯕ ꯋꯥꯈꯜꯁꯤ ꯐꯖꯅ ꯈꯟꯕ ꯉꯝꯃꯛꯇꯦ ꯆꯥꯛ ꯆꯥꯅꯤꯡꯉꯛꯇꯦ ꯃꯤꯒꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯤꯡꯉꯛꯇꯦ ꯇꯨꯝꯕ ꯌꯥꯔꯛꯇꯦ ꯃꯈꯟ ꯃꯈꯟꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯑꯣꯡꯁꯤ ꯁꯨꯝ ꯎꯠꯂꯛꯑꯦꯕꯀꯣ ꯌꯨꯁꯤꯅ ꯊꯛꯇ꯭ꯔꯀꯥꯟꯗ ꯊꯛꯑꯝꯕ ꯃꯤꯗꯨꯅ ꯊꯛꯇ꯭ꯔꯀꯥꯟꯗꯅꯤꯀꯣ ꯑꯗꯨꯅ ꯃꯗꯨ ꯄꯨꯝꯅꯃꯛ ꯀꯣꯛꯅꯕ ꯃꯥ ꯍꯦꯛꯇ ꯊꯛꯄ ꯀꯣꯛꯅ ꯍꯣꯠꯅꯕꯗ ꯃꯥ ꯑꯗꯨ ꯍꯦꯛꯇ ꯇꯥꯟꯅ ꯊꯛꯄ ꯀꯣꯟꯅꯪꯗꯗꯤ ꯌꯨꯁꯤꯗ ꯑꯦꯗꯤꯛ ꯆꯨꯗꯅ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯄꯥ ꯊꯛꯀꯠꯂꯅꯤ ꯑꯗꯨꯅ ꯌꯨꯁꯤꯅ ꯃꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯤ ꯃꯦꯇꯥꯕꯣꯂꯥꯏꯁ ꯇꯧꯕ ꯍꯥꯏꯅ ꯃꯁꯤꯒꯤ ꯃꯆꯜꯁꯤ ꯊꯨꯒꯥꯏꯗꯅ ꯏꯆꯝ ꯆꯝꯕ ꯁꯤꯝꯄ꯭ꯂꯤꯐꯥꯏ ꯐꯣꯝꯗ ꯂꯥꯛꯍꯜꯂꯤꯁꯤꯅ ꯂꯤꯚꯔꯅꯅꯤ ꯑꯗꯣ ꯂꯤꯚꯔꯁꯤ ꯄꯨꯊꯥ ꯉꯝꯃꯛꯇ꯭ꯔꯦꯕ ꯀꯣꯟꯅꯪꯗꯗꯤ ꯂꯣꯗꯁꯤ ꯍꯦꯟꯖꯜꯂꯛꯇꯅ ꯑꯗꯨ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯍꯥꯏꯅ ꯂꯩ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁꯁꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯃꯌꯥꯝꯗ ꯈꯪꯅꯕ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯥꯁꯤ ꯎꯏꯀꯣ ꯃꯍꯨꯠ ꯂꯩꯔꯒ ꯈꯣꯏ ꯃꯆꯥ ꯃꯆꯥ ꯂꯩꯀꯣ ꯈꯣꯏꯁꯨ ꯊꯣꯛꯏꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯉꯁꯥꯏ ꯃꯍꯤ ꯍꯣꯝ ꯍꯣꯝ ꯂꯥꯎꯈꯩ ꯊꯥ ꯊꯥ ꯂꯥꯎꯈꯩ ꯂꯩꯌꯦꯕ ꯂꯤꯚꯔꯁꯤ ꯅꯣꯔꯃꯦꯂꯤ ꯈꯜꯂꯨꯔꯗꯤ ꯌꯥꯝ ꯀꯤꯅꯤꯡꯉꯥꯏ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞꯇ ꯌꯦꯡꯕꯗ ꯑꯗꯨꯒ ꯁꯤꯔꯣꯁꯤꯁ ꯍꯥꯏꯁꯤ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯨꯁꯤ ꯉꯁꯥই ꯈꯣꯏꯔꯥꯁꯤ ꯈꯣꯏ ꯌꯥꯎꯗ꯭ꯔꯀꯥꯟꯗ ꯈꯣꯏꯁꯤ ꯂꯧꯊꯣꯛꯈ꯭ꯔꯀꯥꯟꯗ ꯄꯥꯛꯁꯜꯂꯛꯏꯀꯣ ꯈꯣꯏꯔꯥꯗꯣ ꯈꯣꯏꯔꯨ ꯑꯣꯜꯂꯛꯑꯦꯀꯣ ꯑꯗꯨꯅ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯍꯥꯏꯁꯤ ꯈꯣꯏꯔꯨꯅ ꯉꯁꯥꯏꯒꯤ ꯈꯣꯏꯔꯥꯗꯨꯅ ꯈꯣꯏꯔꯨ ꯑꯣꯜꯂꯛꯄꯒꯤ ꯐꯤꯕꯝꯁꯤꯅꯤ ꯑꯗꯗꯤ ꯃꯥꯏ ꯐꯪꯁꯟ ꯀꯩꯝꯇ ꯇꯧꯗ꯭ꯔꯦ ꯀꯣꯟꯊꯪꯗꯗꯤ ꯈꯣꯡ ꯈꯨꯠ ꯃꯥꯏ ꯃꯤ ꯂꯣꯏ ꯄꯣꯡꯈꯠꯂꯛꯏꯁꯦ ꯂꯤꯚꯔꯁꯤꯅ ꯄ꯭ꯔꯣꯇꯤꯟ ꯀꯥꯏꯅ ꯃꯌꯥꯝ ꯁꯨꯝ ꯈꯣꯠꯂꯀꯥꯟꯗ ꯏꯁꯤꯗ ꯃꯥꯒꯤ ꯚꯤꯁꯀꯣꯁꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯔꯀꯥꯟꯗ ꯏꯁꯤꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯁꯦ ꯃꯥꯅ ꯍꯣꯜ ꯕꯣꯗꯤꯁꯦ ꯁꯔꯀꯨꯂꯦꯠ ꯇꯧ ꯊꯝꯃꯦꯕ ꯕꯥꯏꯟꯗꯤꯡ ꯇꯧ ꯊꯝꯃꯦꯕ ꯏꯁꯤꯡꯁꯦ ꯏꯗ ꯑꯗꯨ ꯉꯝꯃꯛꯇꯗꯅ ꯈꯣꯡ ꯈꯨꯠꯇ ꯄꯨꯛꯇ ꯂꯣꯏꯅ ꯏꯁꯤꯡ ꯉꯥꯛꯇ ꯄꯣꯡꯈꯠꯂꯅꯦꯕ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯅꯤ ꯂꯪꯁꯦ ꯆꯪꯀꯥꯟꯗ ꯅꯨꯄꯥꯗꯨ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯃꯥꯏ ꯁꯛꯇꯤ ꯌꯥꯎꯔꯛꯑꯔꯣꯏ ꯅꯨꯄꯤ ꯊꯤꯅꯤꯡꯕꯒꯤ ꯄꯋꯥꯔ ꯂꯩꯔꯛꯑꯔꯣꯏ ꯅꯨꯄꯤ ꯎꯅꯅꯤꯡꯕꯒꯤ ꯄꯋꯥꯔ ꯂꯩꯔꯛꯑꯔꯣꯏ ꯀꯣꯟꯊꯪꯗ ꯆꯥꯕ ꯊꯛꯄ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯔꯣꯏ ꯌꯨꯗꯨ ꯈꯛꯇ ꯁꯨꯝ
좀 유도 타간다 이나 시작하게 시칼라네 시비음실래 아동아 자기 신의 사들 주비 마땅니고 아동아 자기 호빈 항비 마카타 거다 이나 스마 하지능이 유대 이릭수시 롱딩이다 마파두가 칸나바 차이나바 마파들 마이 머닝 퉁은데바 마야 말레 마가디 마두기 마 삐엔데바 누가이터도 마마나가 홍나가 유타가 포타남니 ꯐꯣꯡꯗꯣꯛꯄ ꯉꯝꯅꯕ ꯐꯣꯡꯗꯣꯛꯄ ꯉꯝꯅꯕ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀꯥꯎꯊꯣꯛꯈꯤꯅꯕ ꯑꯋꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯥꯡꯈꯤꯅꯕ ꯌꯨ ꯊꯛꯑꯦ ꯁꯤ ꯀꯃꯥꯏꯅ ꯊꯛꯑꯦ ꯌꯨ ꯍꯥꯏꯕꯁꯤ ꯑꯋꯥꯕꯗꯁꯨ ꯊꯛꯏ ꯅꯨꯡꯉꯥꯏꯕꯁꯨ ꯊꯛꯏ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥ ꯄꯥꯁ ꯇꯧꯕꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯌꯥꯝ ꯁꯪꯅꯩꯀꯣ ꯑꯩ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯃꯥꯏ ꯄꯥꯛꯄꯗ ꯕꯣꯔꯃꯛꯇ ꯀꯥꯔꯁꯨ ꯑꯗꯩ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯂꯩꯔꯛꯄ ꯀꯥꯟꯗ ꯌꯨ ꯊꯛꯑꯒ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯩ ꯑꯗꯩ ꯑꯋꯥꯕꯗꯁꯨ ꯑꯃꯨꯛ ꯌꯨ ꯊꯛꯑ ꯐꯣꯡꯗꯣꯛꯅꯩꯕ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥ ꯐꯦꯜ ꯆꯠꯄꯗ ꯑꯁ ꯑꯩ ꯃꯤꯃꯥꯡꯗ ꯑꯩ ꯆꯥꯡ ꯇꯥꯔꯦꯀꯣ ꯈꯜꯂ ꯌꯨꯁꯤ ꯊꯤꯔ ꯊꯛꯄ ꯅꯨꯄꯤ ꯀꯥꯏꯅꯔꯦ ꯌꯨ ꯊꯛꯄ ꯀꯣ ꯑꯗꯒꯤ ꯃꯃꯥ ꯃꯄꯥ ꯈꯠꯅꯔꯦ ꯌꯨ ꯊꯛꯄ ꯑꯁꯤ ꯍꯧꯕꯗꯒꯤ ꯍꯧꯅ ꯇꯧꯅꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯊꯛꯂꯛꯄ ꯇꯥꯔꯒꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝ ꯈꯔ ꯑꯣꯏꯔꯅꯤ ꯅꯨꯄꯤꯗꯨꯅ ꯍꯩꯁꯤꯡꯅ ꯅꯨꯄꯥ ꯑꯩꯖꯥꯠꯁꯤꯗꯤ ꯃꯈꯣꯏꯁꯤ ꯊꯦꯝꯃꯒ ꯅꯧꯔꯀꯥꯟꯗ ꯐꯗꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯈꯟꯕꯤꯔꯒꯗꯤꯀꯣ ꯅꯨꯄꯥꯁꯤ ꯐꯗꯕ ꯌꯥꯏꯕ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯍꯦꯛꯇ ꯈꯟꯅ ꯊꯣꯛꯄ ꯍꯦꯛꯇ ꯆꯦꯂꯦꯟꯖ ꯇꯧꯔꯕ ꯅꯨꯄꯥꯁꯤꯅ ꯅꯣꯡ ꯐꯥꯗꯣꯛ ꯌꯨ ꯉꯥꯎ ꯂꯥꯛꯄꯗ ꯅꯨꯄꯤꯁꯤꯅ ꯌꯨ ꯊꯛꯏ ꯅꯁꯛ ꯌꯦꯡꯅꯤꯡꯗꯦ ꯆꯥꯛꯈ꯭ꯔꯣꯛꯀꯥꯟ ꯂꯥꯎ ꯈꯣꯡꯗꯅ ꯆꯥꯛꯀ ꯊꯣꯡ ꯄꯤꯖꯗꯗꯅ ꯐꯦꯠꯀ ꯂꯥꯎꯗꯅ ꯑꯗꯒꯤ ꯀꯩꯅꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯌꯥꯝ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥꯗꯨꯅ ꯑꯍꯣꯏꯅꯅ ꯑꯗꯨꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯊꯛꯀꯦꯅ ꯊꯛꯀꯠꯂꯛꯑꯅꯦꯕ ꯑꯗꯩꯗ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯍꯩꯁꯤꯡꯅꯀꯣ ꯅꯨꯄꯥꯁꯤ ꯌꯨ ꯉꯥꯎ ꯂꯥꯛꯑꯁꯨ ꯑꯩ ꯈꯣꯡꯎꯞꯀꯗꯣ ꯂꯧꯊꯣꯛꯄꯤꯗꯅ ꯏꯁꯤꯡꯒ ꯍꯩꯕꯤꯗꯅ ꯄꯤꯖ ꯄꯤꯊꯛꯀ ꯁꯦꯕꯥ ꯇꯧꯗꯅ ꯁꯨꯝ ꯇꯧꯔꯀꯥꯟꯗ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯋꯥꯔꯤꯁꯤ ꯐꯖꯅ ꯁꯥꯕꯤꯕ ꯅꯪꯅ ꯌꯨ ꯊꯛꯏꯗꯣ ꯅꯪ ꯅꯁꯥꯗꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯏꯀꯥꯏꯕ ꯑꯗꯒꯤ ꯏꯆꯥ ꯂꯩꯔꯀꯥꯟꯗ ꯏꯆꯥ ꯅꯪꯅ ꯌꯨ ꯊꯛꯑꯒ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯇꯧꯗꯅ ꯃꯇꯝ ꯆꯥꯗꯅ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯊꯣꯛꯑꯒꯗꯤ ꯏꯆꯥꯅ ꯀꯅꯥꯅ ꯁꯦꯝꯍꯧꯒꯗꯧꯕ ꯅꯪꯒ ꯑꯩꯒꯅ ꯄꯣꯛꯄ ꯏꯆꯥꯁꯤꯅ ꯍꯌꯦꯡ ꯆꯥꯎꯔꯀꯥꯟꯗ ꯃꯤꯒꯤ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯕ ꯀꯣꯏꯂꯥ ꯁꯥꯕ ꯌꯥꯎꯕ ꯖꯣꯒꯥꯂꯤ ꯑꯣꯏꯕꯗꯨꯕꯨ ꯅꯪ ꯄꯥꯝꯕ꯭ꯔꯣ ꯑꯉꯥꯡ ꯃꯌꯥꯝꯅ ꯈꯟꯅꯔꯤꯁꯤꯗꯤ ꯌꯨꯝ ꯄꯥꯜꯂꯤꯁꯤ ꯑꯉꯥꯡ ꯂꯩꯅꯕꯅꯤ ꯑꯗꯣ ꯑꯉꯥꯡꯗꯨ ꯂꯩꯔꯀꯥꯟꯗ ꯑꯉꯥꯡꯗꯨ ꯁꯦꯝꯃꯀꯥꯟꯗ ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯅꯕꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯟꯕꯅꯦꯕ ꯑꯗꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯜꯂꯤꯗꯣ ꯅꯪꯅ ꯀꯔꯤ ꯈꯟꯗꯅ ꯑꯉꯥꯡꯁꯤꯡ ꯃꯥꯡꯍꯜꯂꯁꯤ ꯍꯥꯏꯕ꯭ꯔꯥ ꯅꯪꯒꯤ ꯑꯉꯥꯡꯅ ꯍꯦꯛ ꯕꯤꯈꯥꯅꯤꯕ ꯑꯣꯏꯀꯥꯟꯗ ꯅꯪ ꯅꯃꯤꯠꯇꯨꯅ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟꯁꯤ ꯐꯖꯅ ꯚꯥꯞ ꯇꯥꯍꯟꯗꯅ ꯋꯥꯔꯤꯁꯤ ꯁꯥꯕꯤꯗꯅ ꯇꯧꯒꯨꯝꯁꯤ ꯅꯪꯒꯤ ꯄꯦꯟꯗꯕ ꯂꯩꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯉꯥꯡꯕꯨꯗꯤ ꯊꯛꯈ꯭ꯔꯦ ꯃꯇꯨꯡꯗ ꯊꯛꯄꯤꯔꯅꯨ ꯑꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯗ ꯊꯛꯄꯗꯨꯕꯨꯗꯤ ꯊꯛꯆꯔꯁꯨ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯣꯅ ꯐꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯃꯤꯁꯦ ꯈꯪꯊꯤꯡꯕꯁꯨ ꯀꯣ ꯅꯨꯄꯥꯁꯤꯅ ꯌꯥꯗꯦ ꯑꯗꯨꯕꯨ ꯊꯤꯡꯗ꯭ꯔꯒꯁꯨ ꯌꯥꯔꯤꯈꯩꯗꯤ ꯊꯤꯡꯅꯕ ꯃꯥꯅ ꯊꯛꯀꯗꯧꯕ ꯃꯇꯥꯡ ꯑꯃꯗ ꯍꯦꯛꯇ ꯅꯨꯄꯤꯁꯤꯅ ꯉꯥꯏꯈꯣꯅꯦ ꯍꯦꯟꯅ ꯈꯥꯝꯕ ꯃꯥꯅꯤ ꯇꯥꯃꯣꯅꯁꯨ ꯍꯥꯏꯕꯤꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤ ꯌꯨꯝ ꯄꯥꯜꯂꯕꯤꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯗꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯌꯨ ꯊꯛꯄ ꯌꯨ ꯉꯥꯎꯕ ꯍꯥꯏꯕꯁꯦ ꯁꯤꯁꯨ ꯈ꯭ꯋꯥꯏ ꯄꯥꯝꯖꯗꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯦꯅ ꯑꯩ ꯊꯝꯖꯅꯤꯡꯉꯦꯕ ꯇꯥꯃꯣ ꯑꯗꯨ ꯆꯨꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯃꯈꯥꯁꯤꯗ ꯑꯃꯨꯛ ꯁꯝꯖꯅꯤꯡꯉꯩꯁꯤ ꯁꯨꯃꯥꯏꯅ ꯑꯃ ꯂꯩꯔꯦ ꯑꯗꯨꯕꯨ ꯊꯣꯔꯦ ꯅꯨꯄꯤ ꯑꯃꯒꯤ ꯅꯨꯄꯥꯁꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯅꯨꯄꯤꯗꯨꯗ ꯍꯪꯗꯣꯏꯅꯤꯀꯣ ꯅꯪꯒꯤ ꯅꯨꯄꯥꯁꯤ ꯖꯨꯋꯥ ꯁꯥꯟꯅꯕ ꯌꯨ ꯊꯛꯄ ꯅꯨꯄꯤ ꯀꯣꯏꯕ ꯑꯍꯨꯝꯁꯤ ꯃꯔꯝꯗ ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯒꯦꯅ ꯍꯪꯕ ꯀꯥꯟꯗ ꯅꯨꯄꯤ ꯀꯣꯏꯕꯁꯤꯅ ꯏꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏ ꯌꯨ ꯊꯛꯄꯗꯨ ꯇꯉꯥꯏ ꯐꯗꯅ ꯇꯣꯂꯔꯦꯠ ꯇꯧꯕ ꯌꯥꯏ ꯖꯨꯋꯥ ꯁꯥꯟꯅꯕ ꯇꯉꯥꯏ ꯐꯗꯅ ꯇꯣꯂꯔꯦꯠ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯃꯤꯒꯤ ꯅꯨꯄꯤꯒ ꯀꯣꯏꯗꯅ ꯃꯉꯣꯟꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯔꯤꯒ ꯁꯥꯔꯛꯄꯁꯤꯗꯤ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯁꯤꯡꯅꯕ ꯑꯣꯏꯊꯣꯛꯑꯦꯕ ꯑꯗꯨꯅ ꯃꯗꯨꯃꯗꯤ ꯃꯣꯏꯅ ꯁꯨꯡꯄꯥꯝ ꯍꯦꯛꯇ ꯄꯥꯝꯗꯦ ꯅꯨꯄꯤ ꯖꯥꯠꯁꯤꯅ ꯑꯗꯨꯕꯨꯗꯤ ꯈ꯭ꯋꯥꯏ ꯅꯝꯕꯔ 1 ꯄꯥꯝꯗꯕꯅꯤ ꯍꯥꯏꯅꯔꯤꯅꯤ ꯗꯣꯛꯇꯔ ꯃꯆꯥꯃꯒꯤ ꯀꯥ ꯂꯧꯔꯤ ꯆꯤꯡꯖꯥꯛꯀ ꯀꯥ ꯍꯥꯏꯗꯅ ꯃꯁꯤꯗꯤ ꯌꯦꯠꯄꯗꯣ ꯆꯨꯝꯈ꯭ꯔꯕ ꯖꯥꯠꯅꯤ ꯅꯨꯄꯤꯒꯤ ꯂꯧꯔꯤ ꯆꯤꯡꯖꯥꯗ ꯌꯦꯜꯂꯛꯄ ꯑꯀꯥꯏꯕ ꯄꯤꯔꯛꯄꯁꯦ ꯅꯨꯄꯤꯗꯨꯅ ꯇꯔꯥꯏ ꯂꯧꯗꯦ ꯑꯆꯧꯕ ꯆꯦꯂꯦꯟꯖ ꯑꯃ ꯂꯩ ꯑꯗꯨꯅꯦ ꯃꯥꯒꯤ ꯁꯣꯇꯣ ꯔꯥꯏꯠꯇꯣ ꯇꯪꯈꯥꯏ ꯑꯃ ꯂꯧꯈꯤꯗꯣꯏꯅꯦꯕ ꯃꯤ ꯂꯧꯈꯤꯕ ꯍꯥꯏꯁꯦ ꯑꯩ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯁꯦ ꯏꯖꯠ ꯃꯥꯡꯅ ꯃꯥꯅ ꯃꯨꯟꯈꯤꯗꯣꯏꯅꯦꯕ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯕ ꯃꯇꯦꯛ ꯑꯃꯇꯪꯒ ꯄꯟꯖꯒꯦ ꯑꯩꯈꯣꯏ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯍꯥꯏꯕꯁꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄ ꯑꯁꯣꯛꯄ ꯌꯥꯎꯅꯕ
ꯑꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯃꯌꯥꯝꯅ ꯎꯅꯔꯤꯕꯁꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯔ ꯀꯨꯞꯅ ꯍꯦꯟꯅ ꯌꯦꯡꯁꯤꯟꯕ ꯇꯥꯔꯒꯗꯤ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯑꯣꯂꯦꯟꯁꯁꯤ ꯐꯤꯖꯤꯀꯦꯜ ꯅꯠꯇꯕ ꯃꯦꯟꯇꯦꯜꯂꯤ ꯍꯔꯥꯁꯃꯦꯟ ꯇꯧꯕ ꯚꯥꯏꯑꯣꯂꯦꯟꯁ ꯑꯃꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯤꯁꯤꯡꯁꯤ ꯑꯣꯠꯄ ꯅꯩꯕ ꯐꯨꯕ ꯐꯤꯖꯤꯀꯦꯜꯂꯤ ꯐꯨꯕ ꯅꯠꯇꯕꯗ ꯃꯦꯟꯇꯦꯜꯂꯤ ꯑꯣꯠꯄ ꯅꯩꯕꯁꯨ ꯌꯥꯝ ꯂꯩ ꯑꯗꯩꯗ ꯒꯣꯔꯃꯦꯟꯅ ꯀꯔꯤ ꯂꯧꯈꯠꯂꯤꯒꯦ ꯍꯥꯏꯕꯗꯨ ꯑꯝꯇꯪꯒ ꯊꯝꯖꯒꯦ ꯒꯣꯔꯃꯦꯟꯅ ꯀ꯭ꯔꯥꯏꯝ ꯑꯦꯒꯦꯟꯁ ꯋꯨꯃꯦꯟ ꯑꯁꯤꯒꯤ ꯂꯣ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟ ꯖꯤ ꯑꯣ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯈꯥꯏꯅꯕꯒꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯥꯡꯈꯤꯕꯒꯤ ꯊꯤꯒꯠꯇꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯅꯨꯄꯤꯗ ꯐꯨꯕꯤꯕ ꯆꯩꯕꯤꯕꯗꯨ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅ ꯀꯥꯟꯗ ꯃꯁꯤ ꯖꯁꯇꯤꯁ ꯄꯣꯛꯅꯕ ꯍꯣꯠꯅꯕꯁꯨ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯕꯀꯣ ꯑꯗꯨꯕꯨ ꯌꯥꯝ ꯂꯨꯔꯤꯕ ꯋꯥꯐꯝꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯇꯨꯝꯕꯝꯗꯥꯏ ꯇꯨꯝꯕ ꯆꯥꯕ ꯁꯤ ꯈꯨꯗꯤꯡꯃꯛ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛ ꯂꯥꯏꯅꯐꯥꯎ ꯌꯦꯡꯁꯤꯟ ꯉꯝꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯂꯣꯁꯦ ꯏꯃꯨꯡ ꯃꯅꯨꯡ ꯃꯃꯨꯠ ꯇꯥꯅ ꯃꯅꯨꯡ ꯊꯤꯟꯅ ꯄꯨꯁꯟꯕ ꯌꯧꯁꯟꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯂꯣꯗꯤ ꯂꯩꯕꯤꯔꯤ ꯁꯦꯝꯕꯤꯔꯤ ꯑꯗꯩ ꯑꯦꯟ ꯖꯤ ꯑꯣꯁꯤꯡꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯑꯗꯨꯕꯨ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯑꯣꯂꯦꯟꯁꯁꯤ ꯍꯟꯊꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯎꯏ ꯑꯗꯨꯅ ꯃꯁꯤ ꯀꯔꯝ ꯇꯧꯔꯒ ꯍꯟꯊꯒꯗꯒꯦ ꯍꯥꯏꯕꯁꯨ ꯃꯌꯥꯝꯒꯤꯁꯨ ꯃꯣꯠ ꯄꯤꯕꯤꯕ ꯃꯌꯥꯝꯒꯤꯁꯨ ꯈꯟꯊꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯒꯗ꯭ꯔꯥꯅ ꯈꯟꯖꯔꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯂꯦꯡꯖꯤꯟꯗꯅ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯑꯅꯤꯁꯦ ꯔꯥꯏꯇꯔ ꯀ꯭ꯂꯕꯀꯤ ꯑꯆꯪꯕ ꯔꯥꯏꯇꯔ ꯉꯥꯛꯇꯅꯤ ꯑꯦꯛꯁꯄꯥꯔꯠꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯔꯝꯗ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯉꯣꯟꯗꯒꯤ ꯈꯪꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯈꯟꯖꯔꯒ ꯑꯩꯅ ꯉꯥꯡꯕ ꯁꯛꯄ ꯇꯧꯈꯤꯕꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯆꯤꯊꯕ ꯅꯥꯟꯊꯕ ꯌꯥꯎꯔꯒꯁꯨ ꯃꯣꯠꯈꯔ ꯐꯣꯡꯗꯣꯛꯄꯤꯔꯛꯅꯕ ꯑꯣꯖꯥ ꯃꯦꯡꯒꯧꯒꯤꯗ ꯑꯍꯥꯟꯕꯗ ꯊꯝꯖꯒꯦ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔ ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯔꯤꯕ ꯅꯨꯄꯤ ꯑꯣꯏꯕ ꯀꯥꯡꯂꯨꯞ ꯍꯥꯏꯔꯤꯕ ꯋꯥꯔꯣꯜ ꯑꯁꯤꯗ ꯗꯣꯛꯇꯔ ꯅꯕꯀꯤꯁꯣꯔꯅ ꯄꯣꯏꯟ 5-6 ꯊꯣꯛꯅ ꯁꯟꯗꯣꯛꯅ ꯁꯨꯒꯥꯏꯅ ꯅꯨꯄꯤꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯃꯇꯥꯡꯁꯤꯗ ꯃꯆꯥꯅꯨꯄꯤꯁꯤꯡꯕꯨ ꯇꯥꯡꯀꯛ 3ꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯍꯟꯕꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯅꯩꯅꯕꯤꯈꯤ ꯑꯩꯈꯣꯏꯅ ꯐꯅ ꯍꯣꯠꯅꯖꯕ ꯁꯦꯟꯅꯖꯔꯕꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄ ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯁꯦ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯄꯨꯟꯁꯤꯁꯦ ꯅꯣꯡꯗꯝꯕꯒꯤ ꯃꯈꯥ ꯄꯣꯟꯕ ꯈꯔꯁꯨ ꯂꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯒꯤ ꯃꯣꯠꯇ ꯌꯥꯝꯅ ꯆꯨꯝꯃꯤ ꯃꯁꯤꯗ ꯑꯩꯅ ꯈꯤꯇꯪ ꯑꯃꯨꯛ ꯁꯄ꯭ꯂꯤꯃꯦꯟ ꯑꯝꯇꯪ ꯍꯥꯞꯆꯅꯤꯡꯕ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯋꯥꯔꯤꯗꯗꯤꯀꯣ ꯕꯤꯙꯥꯇꯥ ꯍꯥꯏ ꯕꯤꯙꯥꯇꯥ ꯍꯥꯏꯁꯤ ꯅꯣꯡꯗꯝꯕ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯃꯁꯤ ꯌꯥꯝꯅ ꯑꯀꯟꯕ ꯊꯥꯖꯕꯤ ꯑꯃꯅꯤ ꯑꯗꯨꯅ ꯀꯃꯥꯏꯅ ꯂꯩꯒꯦꯗ ꯃꯁꯤ ꯋꯥꯔꯤꯁꯨ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯅꯣꯡꯗꯝꯕꯒꯤ ꯀꯟꯕꯁꯤꯗꯤ ꯕꯤꯙꯤꯒ ꯀꯔꯃꯒ ꯀꯅꯥꯅ ꯀꯟꯒꯦ ꯍꯥꯏꯕ ꯑꯗꯒꯤ ꯚꯛꯇꯤꯒ ꯄ꯭ꯔꯦꯃꯒ ꯀꯅꯥꯅ ꯀꯟꯒꯦꯒ ꯍꯥꯏꯕ ꯁꯨꯝꯕ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯔꯦꯕꯀꯣ ꯁꯤꯗꯩꯗ ꯋꯥꯔꯤꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯊꯣꯏꯗꯣꯛꯅ ꯑꯃꯨꯛ ꯂꯤꯖꯔꯔꯣꯏ ꯑꯗꯨꯅ ꯕꯤꯙꯥꯇꯥ ꯍꯥꯏꯕꯁꯤ ꯅꯣꯡꯗꯝꯕꯅ ꯇꯝꯈꯤꯕ ꯍꯥꯏꯕꯁꯦ ꯀꯛꯄ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛꯇꯗꯤ ꯌꯥꯝ ꯄꯥꯛ ꯆꯥꯎꯅ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯁꯤꯝꯇꯪꯒ ꯍꯥꯞꯆꯤꯟꯖꯔꯦ ꯃꯈꯥ ꯇꯥꯕꯗ ꯑꯣꯖꯥ ꯁꯨꯅꯤꯇꯥꯗ ꯑꯃꯨꯛꯇꯪꯒ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯁꯨꯅꯤꯇꯥꯗ ꯑꯩꯈꯣꯏꯅ ꯈꯟꯅꯖꯔꯛꯏꯕ ꯅꯩꯅꯖꯔꯛꯏꯕ ꯃꯌꯥꯝꯁꯤꯗ ꯃꯈꯥ ꯇꯥꯕ ꯃꯣꯠ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄ ꯌꯥꯕꯤꯒꯗ꯭ꯔꯥ ꯑꯦꯛꯁꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯐꯅꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯉꯁꯤ ꯈꯟꯅ ꯅꯩꯅꯔꯤꯕ ꯃꯧꯒꯤꯁꯤꯡꯗ ꯆꯠꯅꯕꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛ ꯆꯥꯎꯅ ꯅꯩꯅꯕ ꯌꯥꯕ ꯑꯩꯈꯣꯏ ꯃꯇꯝꯁꯤꯒꯁꯨ ꯆꯥꯟꯅꯔꯕ ꯍꯤꯔꯝ ꯑꯃꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯧꯒꯤꯁꯤꯡꯗ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯂꯩꯕꯥꯛ ꯈꯨꯡꯒꯪ ꯁꯥꯒꯩ ꯑꯃꯗꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯇꯨꯡꯒꯤ ꯑꯐꯕ ꯃꯁꯛ ꯊꯣꯛꯄ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯁꯝꯅ ꯖꯦꯅꯦꯔꯦꯁꯟ ꯑꯁꯤꯒꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯂꯩꯕꯥꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯅꯕꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯑꯃ ꯃꯍꯥꯛꯅ ꯂꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯂꯧꯗꯨꯅꯁꯨ ꯂꯥꯛꯂꯤ ꯇꯨꯡꯗꯁꯨ ꯂꯧꯔꯛꯈꯤꯒꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯈꯜ ꯃꯊꯦꯜ ꯀꯌా ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯨꯔꯒꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯄꯥꯝꯁꯤ ꯊꯥꯗꯣꯛꯑꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯁꯥꯏꯒꯣꯟꯁꯤꯗ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯣꯡꯐꯝ ꯑꯣꯏꯔꯨꯔꯒꯦ ꯍꯥꯏꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯑꯩꯗꯤ ꯍꯥꯏꯖꯅꯤꯡꯉꯤ ꯇꯥꯃꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯀꯠꯊꯣꯛꯄ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯥꯛꯑꯕ ꯌꯨꯝꯒꯤ ꯃꯧꯁꯤꯡꯕꯨ
ꯑꯩꯈꯣꯏꯒꯤ ꯃꯤꯊꯥꯅꯕꯤꯗꯕ ꯑꯗꯒꯤ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯕ ꯑꯃꯗꯤ ꯌꯥꯝꯅ ꯇꯝꯊꯤ ꯇꯝꯊꯤꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕꯒꯤ ꯊꯕꯛꯁꯦ ꯑꯩ ꯇꯧꯕꯤꯔꯣꯏꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯅꯤꯡꯉꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯁꯤꯡꯗ ꯂꯧꯔꯛꯀꯗꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯕꯤꯗꯨꯅ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯂꯣꯝꯗ ꯃꯥꯅ ꯊꯨꯡꯖꯔꯨꯔꯤꯕ ꯏꯃꯨꯡꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗꯨꯅ ꯃꯥꯡꯂꯣꯝꯗ ꯆꯤꯡꯈꯠꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯃꯅ ꯏꯃꯨꯡ ꯈꯔꯗ ꯂꯨꯍꯣꯡꯂꯕꯤ ꯌꯨꯝ ꯄꯥꯜꯂꯕꯤ ꯃꯧ ꯑꯃꯒꯤ ꯃꯐꯝꯗ ꯃꯄꯨꯔꯣꯏꯕꯗꯒꯤ ꯍꯧꯔꯒ ꯃꯥꯅ ꯂꯩꯖꯔꯤꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯗꯒꯤ ꯃꯥꯅ ꯂꯩꯖꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯃꯧꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯗꯤꯃꯥꯟ ꯈꯔ ꯇꯧꯖꯩꯑꯕ ꯇꯥꯃꯣ ꯗꯤꯃꯥꯟꯗꯨꯗꯤ ꯃꯉꯣꯟꯗ ꯃꯆꯥꯅꯤꯄꯥ ꯄꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯨꯝꯕ ꯑꯗꯒꯤ ꯑꯉꯥꯡ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯃꯃꯤꯠꯇꯗꯤ ꯃꯆꯥ ꯌꯥꯝ ꯎꯖꯅꯤꯡꯕ ꯉꯥꯎꯗꯅ ꯂꯩꯖꯔꯤꯕꯗꯨꯗ ꯑꯈꯨꯝꯕꯤ ꯑꯅꯤ ꯍꯦꯛ ꯆꯩꯕꯤꯕꯒꯨꯝꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯀꯩꯅꯣ ꯃꯤꯁꯩꯁꯦ ꯆꯩꯕꯤꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯂꯧꯖꯩꯑꯕ ꯇꯥꯃꯣ ꯃꯔꯝꯗꯤ ꯃꯈꯣꯏꯗ ꯃꯆꯥꯅꯤꯄꯥ ꯃꯆꯥꯄꯤꯕ ꯄꯥꯝꯃꯦꯅ ꯍꯥꯏꯔꯤꯕ ꯑꯗꯒꯤ ꯃꯆꯥ ꯌꯥꯎꯗꯦꯅ ꯆꯩꯕꯤꯔꯤꯕ ꯈꯣꯠꯄꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯗꯒꯤꯗꯤ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤꯕꯤ ꯃꯧ ꯑꯗꯨꯅ ꯍꯦꯟꯅ ꯁꯔꯨꯛ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯍꯦꯟꯅ ꯃꯆꯥ ꯄꯤꯕ ꯄꯥꯝꯃꯝꯒꯅꯤ ꯑꯗꯒꯤ ꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯃꯥꯒꯤ ꯊꯥ 10 ꯄꯨꯔꯒ ꯄꯣꯛꯆꯕ ꯃꯆꯥꯗꯣ ꯃꯥ ꯄꯝꯅꯤꯡꯉꯝꯒꯅꯤ ꯃꯗꯨ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯂꯥꯏꯕꯛꯅ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯐꯪꯖꯗꯕꯒꯤ ꯋꯥꯅꯦꯕ ꯇꯥꯃꯣ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯅ ꯑꯗꯒꯤ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤꯗ ꯈꯤꯇꯪ ꯋꯥꯈꯜ ꯈꯟꯊꯖꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯂꯩꯕꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯗꯥꯛꯇꯔ ꯇꯤ.ꯑꯩꯆ. ꯅꯕꯀꯤꯁꯣꯔ ꯁꯤꯡ ꯇꯥꯃꯣꯅ ꯆꯤꯜꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯂꯣꯟꯅ ꯊꯨꯞꯅ ꯈꯥꯡꯖꯔꯤꯕ ꯌꯨꯝꯒꯤ ꯃꯧꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯃꯧꯒꯤꯁꯤꯡꯗ ꯆꯜꯂꯕꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯇꯥꯃꯣꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯤꯗꯅ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯕꯨꯁꯨ ꯁꯔꯨꯛ ꯌꯥꯕ ꯐꯪꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯇꯥꯃꯣꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯌꯥꯝ ꯆꯨꯝꯅ ꯊꯥꯒꯠꯄꯤꯕꯅꯤꯅ ꯌꯥꯝ ꯍꯔꯥꯎꯖꯩ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯥꯏꯟꯁ ꯑꯦꯟ ꯔꯤꯂꯤꯖꯟ ꯃꯅꯤꯄꯨꯔꯒꯤ ꯆꯦꯅꯦꯜꯅ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯦꯡꯉꯧꯕꯤꯅ ꯑꯣꯖꯥ ꯁꯨꯅꯤꯇꯥꯅ ꯑꯩꯍꯥꯛ ꯗꯥꯛꯇꯔ ꯅꯕꯀꯤꯁꯣꯔꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯣꯛꯅꯖꯔꯤ